ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥꯖꯥꯎꯕꯅ, "ꯑꯣ ꯄꯨꯛꯆꯥꯎ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ, ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯁꯨꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯍꯥꯏ ꯀꯥꯟꯅꯗꯦ꯫ ꯍꯩ ꯄꯨꯛꯆꯥꯎ, ꯅꯪ ꯇꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥ? ꯂꯩꯔꯝꯃꯨ ꯈꯪ, ꯏꯁꯤꯡ ꯍꯩꯖꯤꯟꯒꯦꯕ ꯅꯪ." ꯄꯨꯛꯆꯥꯎꯅ, "ꯑꯁ ꯄꯥꯕ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀ꯭ꯋꯥꯛ ꯇꯧꯅ ꯍꯦꯛꯇ ꯈꯣꯡꯉꯤꯁꯤꯕꯣ? ꯑꯩ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯍꯧꯒꯠꯇꯧ ꯂꯩꯔꯕꯁꯤꯗ." "ꯏꯁ, ꯀꯔꯤ? ꯅꯪꯅꯕꯨ ꯅꯁꯥꯅ ꯈꯪꯅ ꯍꯧꯒꯠꯂꯛꯇꯧꯔꯤꯕ? ꯍꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ, ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯅꯁꯥꯒꯗꯣ ꯁꯥꯖꯦꯟ ꯇꯧꯅꯤꯍꯦ ꯅꯪꯕꯣ꯫ ꯅꯕꯨꯛꯇꯨꯅ ꯑꯁꯨꯝ ꯀꯪꯉꯛꯄꯗ ꯃꯤꯔꯣꯟꯕꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯪꯉꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ." "ꯏꯁ ꯕꯥꯕꯥ, ꯄꯨꯛꯁꯤꯅ ꯁꯨꯃꯥꯏ ꯀꯪꯅꯕ ꯍꯣꯠꯅꯕꯗ ꯀꯩ ꯆꯪꯉꯤ ꯈꯪꯕ꯭ꯔꯥ? ꯁꯦ ꯌꯦꯡꯉꯨ, ꯀꯪꯉꯤꯁꯦ ꯊꯥꯊꯥ ꯅꯠꯇꯦ, ꯁꯦꯜꯅꯤ, ꯁꯦꯜ ꯌꯥꯎꯗꯅ ꯀꯪꯕ ꯌꯥꯕ ꯅꯠꯇꯦ, ꯃꯁꯤꯅ ꯈꯪꯗꯣꯏꯅꯤ." "ꯑꯩꯁꯦ ꯁꯦꯜ ꯄꯥꯏꯌꯦꯗꯣ ꯇꯥꯅꯤꯡꯗꯦꯗ ꯄꯨꯛꯆꯥꯎ꯫ ꯐꯛꯆꯥꯎ ꯀꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯨꯛꯆꯥꯎ ꯄꯨꯛꯆꯥꯎꯅ ꯅꯃꯤꯡ ꯆꯠꯂꯕ ꯅꯠꯇ꯭ꯔꯣ?" "ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯧꯕꯤꯕꯅꯤ, ꯃꯁꯤꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦꯗ꯫ ꯑꯗꯨ ꯄꯥꯕ, ꯑꯩ ꯍꯧꯗꯣꯔꯛꯏꯁꯦ ꯁꯨꯃꯥꯏ ꯋꯥꯊꯤ ꯉꯥꯡꯅꯕ꯭ꯔꯣ? ꯑꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ, ꯆꯠꯂꯣ ꯅꯆꯤꯟ ꯅꯌꯥꯒꯗꯣ ꯁꯦꯡꯗꯣꯛꯎꯁꯣ, ꯑꯗꯨꯒꯅꯦ ꯐꯥꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯁꯣ, ꯉꯥꯁꯤꯡꯗꯣ ꯃꯆꯤꯟꯖꯥꯛ ꯈꯔ ꯊꯥꯕꯤꯔꯨꯁꯣ꯫ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯗꯒꯤ ꯀꯩꯗꯒꯤ ꯄꯨꯝꯅꯃꯛ ꯅꯄꯥ ꯍꯅꯨꯕ ꯑꯩꯅ ꯇꯧꯕꯗ ꯅꯄꯥꯁꯦ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯒꯗꯕ ꯀꯨꯏꯗ꯭ꯔꯦꯅꯦꯍꯦ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇ ꯊꯥꯎ ꯀꯩꯗꯧꯒꯦ? ꯑꯁ, ꯑꯣꯟꯊꯣꯛꯄ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅꯤ꯫ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯅꯨ, ꯏꯁꯣꯔꯅ ꯄꯥꯕ ꯅꯪ ꯄꯥꯝꯗ꯭ꯔꯤ, ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯗ꯭ꯔꯤꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯀꯩꯁꯨ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯈꯤꯔꯣꯏ꯫ ꯍꯩ ꯃꯍꯥꯒꯤ ꯁꯤꯒꯩꯖꯔꯤ, ꯅꯆꯤꯟꯗ ꯈꯨꯝꯗꯨꯅ ꯂꯩꯔꯅꯨ, ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯅꯪꯒꯤ ꯁꯣꯔ ꯃꯅꯝꯗꯣ꯫ ꯆꯠꯂꯣ, ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯉꯨꯔꯣ, ꯏꯆꯥꯒꯤ ꯁꯣꯔ ꯃꯅꯝꯗ ꯅꯞꯄ ꯑꯩ ꯋꯥꯊꯗꯧꯔꯦ꯫ ꯆꯠꯂꯨꯅꯤꯍꯦ ꯅꯪꯕꯣ." "ꯏꯁ, ꯍꯦꯟꯖꯤꯟꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ, ꯆꯠꯍꯧꯔꯒꯦ." ꯑꯁꯨꯝꯅ ꯁꯅꯥꯖꯥꯎꯕꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯈꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯅꯤ꯫ ꯁꯅꯥꯖꯥꯎꯕꯒꯤ ꯂꯣꯏꯅꯕꯤꯗꯤ ꯄꯨꯛꯆꯥꯎꯅ ꯆꯍꯤ 18 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯥꯎꯕꯨ ꯁꯅꯥꯖꯥꯎꯕꯅ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯈꯪꯍꯟꯗꯅ ꯃꯆꯥꯕꯨ ꯌꯣꯛꯂꯛꯈꯤ꯫ ꯁꯅꯥꯖꯥꯎꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯜꯂꯝꯃꯤ꯫ ꯂꯟ ꯊꯨꯝꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯛꯆꯥꯎꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯄꯨꯛꯆꯥꯎꯗꯨ ꯇꯟꯅ ꯐꯥꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯆꯤꯟꯗꯨꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ "ꯑꯁ, ꯇꯟꯖꯩꯗꯣ ꯑꯣꯟꯊꯣꯛꯅꯁꯨ. ꯑꯩꯅ ꯍꯥꯏꯗꯤ ꯐꯥꯝ ꯁꯦꯟꯅꯅꯕ ꯃꯤ ꯑꯃ ꯊꯝꯁꯦꯁꯨ ꯑꯩꯈꯣꯏ ꯄꯥꯕ ꯀꯧꯇꯥꯡꯁꯤꯅ ꯌꯥꯗꯦꯕ. ꯑꯩꯅ ꯃꯔꯣꯜ ꯑꯃ ꯇꯟꯕꯅꯤ. ꯍꯣꯔꯦꯟꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯁꯣꯛꯅꯗꯧꯅꯤ. ꯀꯦꯔꯒ ꯂꯩꯗꯧꯁꯤꯗ ꯑꯩꯕꯨ ꯐꯥꯝ ꯆꯠꯂꯣꯏ." ꯊꯦꯝꯕꯨꯡꯅ, "ꯀꯩꯗꯧꯔꯦ ꯄꯨꯛꯆꯥꯎ, ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤꯕꯗꯨꯕꯣ?" ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯨꯔꯥ." "ꯏꯕꯨꯡꯉꯣ, ꯅꯪꯕꯨꯈꯔ ꯆꯥꯕ ꯍꯜꯂꯨꯅꯦꯍꯦ, ꯅꯕꯨꯛꯇꯨꯕꯨ ꯀꯔꯤꯅꯣ? ꯁꯨꯝ ꯀꯪꯊꯣꯔꯛꯄꯗ ꯂꯝꯕꯤꯁꯦ ꯊꯩꯅꯕꯝꯒ ꯂꯩꯇ꯭ꯔꯦꯅꯦ." "ꯍꯦꯔ ꯈꯨꯔꯥ, ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯍꯥꯏꯕ ꯌꯥꯅꯤꯅ ꯄꯪꯍꯥꯏ ꯍꯥꯏꯒꯅꯨꯗ. ꯑꯩꯅ ꯄꯨꯛ ꯀꯪꯉꯤꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯁꯦꯜꯅꯤ, ꯁꯦꯜ. ꯊꯝꯐꯝ ꯂꯩꯇꯗꯅ ꯄꯨꯛꯇ ꯊꯝꯕꯅꯤ." ꯈꯨꯔꯥꯅ ꯅꯨꯡꯁꯤꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ. "ꯏꯆꯥꯕꯨ ꯁꯥꯎꯅꯤꯡꯉꯤꯔꯣ?" "ꯁꯥꯎꯅꯤꯡꯗꯦꯗ ꯈꯨꯔꯥ. ꯋꯥꯈꯜ ꯐꯕ ꯃꯤꯅꯗꯤ ꯅꯪꯒꯤ ꯄꯨꯛꯇꯨ ꯎꯔꯒ ꯅꯪꯁꯤ ꯅꯨꯡꯇꯤꯒꯤ ꯈꯔ ꯁꯨꯀꯠꯄ ꯃꯥꯟꯗꯣꯏꯅꯤ. ꯑꯗꯨꯒꯨꯝꯕꯗꯤ ꯑꯩ ꯇꯧꯖꯗꯦꯀꯣ ꯈꯨꯔꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯐꯥꯝ ꯇꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯄꯨꯛꯆꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ "ꯀꯩꯅꯣ ꯈꯪꯗꯦ, ꯄꯤ ꯄꯪꯉꯥꯡꯗ ꯉꯥꯡ. ꯁꯤꯕꯣꯏꯅ ꯅꯣꯏꯅꯤꯡꯗꯨꯅ ꯅꯣꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯈꯔ ꯌꯥꯝ ꯆꯥꯕꯩ ꯅꯣꯏꯖꯕꯅꯤ. ꯑꯁ, ꯅꯨꯡꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ. ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ. ꯉꯥ ꯃꯆꯤꯟꯖꯥꯛꯁꯦ ꯁꯠ ꯊꯥꯗꯣꯛꯑꯝꯃꯒ ꯌꯨꯝ ꯍꯜꯂꯒꯦ." ꯑꯁꯨꯝꯅ ꯄꯨꯛꯆꯥꯎ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯅꯥꯖꯥꯎꯕꯗꯨ ꯂꯥꯛꯇꯅ ꯀꯧꯔꯝꯃꯤ꯫ "ꯕꯥꯕꯥ, ꯑꯣ ꯄꯥꯕ ꯀꯧꯇꯥꯡ ꯇꯥꯕ꯭ꯔꯣ?" ꯁꯅꯥꯖꯥꯎꯕꯅ, "ꯑꯣ ꯀꯔꯤꯅꯣ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ, ꯉꯥꯗ ꯍꯥꯏꯔꯒꯅ ꯄꯨꯛꯂꯥꯎꯕꯤ ꯃꯥꯟꯕꯧ.
ꯍꯦꯟꯃꯟꯗ꯭ꯔꯣꯗꯣ ꯐꯥꯎꯗꯦ ꯅꯆꯥꯗ ꯑꯗꯨꯒꯨꯝꯕ ꯈꯨꯟꯗꯥ ꯁꯤꯖꯤꯟꯅꯕꯗꯨꯗꯤ ꯅꯆꯥ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯏꯄꯥꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯀꯣꯛ ꯐꯪꯉꯦ ꯆꯤꯡꯗ ꯂꯥꯃꯩ ꯊꯥꯈꯤꯕꯒꯤ ꯆꯤꯡ ꯃꯔꯨ ꯀꯣꯛꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯄꯨꯛ ꯐꯪꯉꯦ ꯑꯩꯉꯣꯟꯗꯒꯤ ꯀꯩꯁꯨ ꯇꯥꯕ ꯅꯠꯇꯦ ꯀꯨꯆꯨꯃꯛꯇ ꯌꯦꯡꯉꯨꯏ ꯃꯩꯇꯥꯟꯒꯨꯝꯕꯅꯤ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯕꯒꯦ ꯏꯄꯥ ꯏꯆꯥ ꯌꯥꯔꯦ ꯌꯥꯔꯦ ꯏꯄꯥꯅ ꯏꯆꯥꯗ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯅꯤ ꯉꯥ ꯃꯆꯤꯟꯖꯥꯛꯄꯨ ꯊꯥꯔꯝꯂꯕ꯭ꯔꯣ ꯅꯪꯅ ꯁꯠ ꯍꯜꯂꯛꯏꯕꯁꯤꯕꯣ ꯊꯥꯔꯝꯃꯦ ꯊꯥꯔꯝꯕꯗꯨꯅꯅꯤ ꯍꯜꯂꯛꯏꯁꯦ ꯊꯥꯔꯝꯗ꯭ꯔꯗꯤ ꯍꯜꯂꯛꯏꯁꯦ ꯍꯜꯂꯛꯀꯗ꯭ꯔꯣ ꯑꯗꯣ ꯄꯥꯕ ꯐꯥꯝ ꯁꯦꯟꯅꯅꯕ ꯃꯤ ꯑꯃꯇ ꯊꯝꯁꯤ ꯀꯩꯗꯧꯒꯦ ꯀꯩꯅꯣ ꯄꯨꯛꯆꯥꯎ ꯐꯥꯝꯗꯨ ꯐꯥꯎꯗꯤ ꯅꯪꯁꯨ ꯁꯦꯟꯅꯕ ꯌꯥꯏꯗꯅ ꯂꯧꯁꯤꯡꯗꯤ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯎꯍꯜꯂꯤꯕꯗꯨꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯄꯥ ꯂꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯍꯧꯗꯣꯔꯤꯒꯦ ꯏꯆꯥꯒꯤ ꯈꯟꯕꯗ ꯏꯄꯥ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯑꯁ ꯂꯣꯏꯔꯦ ꯏꯄꯥꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯕꯨ ꯅꯆꯥꯏꯒꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯃꯌꯥꯝꯁꯤ ꯁꯦꯟꯅꯔꯒ ꯍꯤꯡꯍꯧꯒꯦ ꯌꯥꯅꯤ ꯅꯄꯥ ꯑꯩ ꯂꯩꯔꯤꯉꯩ ꯏꯆꯥꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯏꯄꯥ ꯈꯪꯕ ꯄꯥꯝꯃꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯋꯥꯈꯜ ꯇꯧ ꯏꯃꯨꯡ ꯑꯁꯤ ꯅꯨꯄꯤ ꯌꯥꯎꯕ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯄꯥ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯔ ꯈꯪꯕ ꯃꯊꯧ ꯇꯥꯏꯀꯣ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯈꯛꯇ ꯅꯆꯥꯁꯨ ꯅꯃꯧꯗꯣ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯃꯟꯗꯅ ꯇꯧꯕꯅꯤ ꯑꯗꯣ ꯄꯥꯕ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯍꯥꯏꯕ ꯏꯀꯧꯕ ꯀꯧ ꯆꯥꯛ ꯌꯥꯏꯔꯝꯃꯅꯤ ꯀꯔꯝꯕ ꯇꯥꯔꯤ ꯑꯃꯨꯛꯇꯕꯨ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕ ꯏꯃꯨꯡ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯛꯆꯥꯎ ꯃꯁꯥ ꯅꯥꯟꯅ ꯊꯪꯅꯕ ꯈꯨꯟ ꯇꯝꯅ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯔꯤ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯍꯧꯔꯤꯕ ꯎꯈꯥꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯏꯕꯒꯨꯝꯅ ꯂꯩꯔꯤꯕ ꯑꯗꯨ ꯄꯨꯛꯆꯥꯎ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯖꯃꯟꯕꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯎꯅꯕ ꯈꯨꯗꯤꯡ ꯑꯩꯅ ꯇꯉꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯇ ꯉꯟꯅ ꯂꯥꯛꯄ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯒꯦ ꯇꯥ ꯄꯨꯛꯆꯥꯎꯅꯕ ꯑꯁ ꯊꯥꯖꯃꯟꯕꯤ ꯁꯥꯎꯈꯤꯅꯣꯕ ꯁꯤ ꯁꯥꯎꯅꯣꯕ ꯑꯩꯗꯣ ꯉꯁꯤꯗꯤ ꯄꯥꯕꯅ ꯐꯥꯝꯗ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯎ ꯍꯥꯏꯗꯅ ꯊꯥꯔꯨꯕꯗ ꯊꯦꯡꯕꯅꯦꯕ ꯌꯥꯔꯦ ꯈꯪꯉꯦ ꯑꯗꯣ ꯑꯩ ꯉꯥ ꯆꯥꯅꯤꯡꯉꯤ ꯁꯥꯎꯅꯣꯕꯁꯤ ꯊꯥꯖꯃꯟꯕꯤ ꯅꯪꯒꯤ ꯆꯥꯅꯤꯡꯕ ꯂꯣꯏ ꯍꯥꯏꯌꯨ ꯂꯩꯕꯤꯗꯣꯏꯅꯤ ꯌꯥꯔꯦ ꯇꯥ ꯄꯨꯛꯆꯥꯎ ꯊꯦꯝꯃꯛꯀꯅꯨ ꯊꯦꯝꯕ ꯅꯠꯇꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯒꯤ ꯊꯥꯖꯕ ꯉꯝꯖꯕꯤ ꯅꯨꯡꯁꯤꯕꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯑꯍꯥꯎꯕ ꯆꯥꯅꯤ ꯍꯥꯏꯒꯦ ꯀꯥꯡꯁꯣꯏ ꯅꯠꯇꯅ ꯑꯗꯨ ꯇꯥ ꯄꯨꯛꯆꯥꯎ ꯅꯪꯕꯨ ꯀꯩꯅꯣꯕ ꯄꯨꯛꯇꯨꯕꯨ ꯁꯨꯝ ꯀꯣꯡꯊꯣꯔꯛꯏꯗꯨꯕꯣ ꯇꯜꯂꯤꯗ ꯅꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯅꯣꯏꯃꯟꯈ꯭ꯔꯦ ꯈꯔ ꯀꯪꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯕꯅꯤ ꯑꯩ ꯁꯨꯝ ꯇꯜꯂꯛꯇꯣꯔꯦ ꯇꯥ ꯄꯨꯛꯆꯥꯎ ꯅꯪꯒꯤ ꯄꯨꯛꯇꯨ ꯎꯕꯗ ꯈꯨꯖꯤꯟ ꯈꯨꯌꯥꯒꯗꯨꯅ ꯃꯣꯠꯂꯤꯕ ꯅꯨꯔꯥꯁꯨ ꯌꯥꯝ ꯊꯥꯡꯉꯤ ꯑꯁ ꯇꯜꯂꯤꯗ ꯑꯩ ꯅꯨꯡꯁꯤꯅꯕꯗ ꯄꯨꯛ ꯈꯨꯖꯤꯟ ꯈꯨꯌꯥ ꯀꯅꯥꯅ ꯌꯦꯡꯅꯒꯤ ꯊꯥꯖꯃꯟꯕꯤ ꯑꯗꯨꯒꯤ ꯋꯥꯉꯥꯛꯁꯨ ꯅꯠꯇꯦ ꯅꯣꯏꯃꯜꯂꯁꯨ ꯐꯕ ꯄꯣꯠ ꯅꯠꯇꯦ ꯁꯦꯜ ꯍꯥꯏꯔꯤ ꯑꯗꯨꯝ ꯄꯥꯏꯔꯤꯕꯅꯤ ꯈꯔꯁꯨ ꯅꯁꯥꯗꯣ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯌꯨ ꯀꯨꯆꯨꯗꯨꯅ ꯃꯔꯣꯜ ꯑꯃ ꯈꯔꯒ ꯃꯝꯕꯅꯤ ꯂꯤꯠꯂꯛꯏꯕ ꯐꯨꯔꯤꯠ ꯃꯆꯨꯗꯨꯅ ꯃꯔꯣꯜ ꯑꯃ ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯆꯤꯟꯕ ꯃꯥꯟꯕꯅꯤ ꯑꯁ ꯇꯜꯂꯦꯗ ꯁꯨꯝ ꯌꯦꯡꯉꯒ ꯇꯥ ꯄꯨꯛꯆꯥꯎꯅ ꯌꯥꯔꯤꯕ ꯊꯥꯖꯃꯟꯕꯤ ꯑꯩꯁꯨ ꯇꯞꯅ ꯁꯦꯝꯗꯣꯔꯛꯀꯦ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯈꯤꯅꯨꯀꯣ ꯄꯨꯟꯁꯤꯒꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯤꯌꯨꯀꯣ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯀꯩꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃ ꯄꯨꯔꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯁꯥꯔꯛꯄ ꯂꯤꯛ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯖꯃꯥꯟꯕꯤ ꯍꯔꯥꯎꯅ ꯑꯌꯥ ꯇꯥ ꯄꯨꯛꯆꯥꯎ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯕꯨ ꯑꯩꯒꯤꯔꯣ ꯃꯥꯅꯤ ꯅꯪꯒꯤꯅꯤ ꯄꯥꯝꯖꯔꯕ ꯅꯪꯕꯣ ꯄꯥꯝꯖꯔꯦ ꯑꯗꯣ ꯇꯥ ꯄꯨꯛꯆꯥꯎ ꯑꯍꯟꯅꯕ ꯇꯧꯔꯁꯤ ꯉꯁꯤꯗꯤ ꯑꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯦꯜ ꯈꯤꯇ ꯄꯤꯌꯨꯀꯣ ꯏꯃꯥꯗꯣ ꯃꯁా ꯉꯝꯗꯦ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕꯅꯦꯕ ꯄꯤꯊꯣꯛꯀꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯕꯕꯨ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯑꯍꯥꯎ ꯆꯥꯅꯤꯡꯕꯒꯤ ꯂꯩꯅ ꯀꯔꯤꯕ ꯅꯠꯇꯦ ꯑꯍꯜ ꯑꯣꯏꯕꯩꯅꯦꯕ ꯑꯁꯨꯝꯅ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯄꯨꯛꯆꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯏꯃꯨꯡꯗꯅꯤ ꯃꯦꯃꯅ ꯍꯦ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯁꯤꯗ ꯍꯣ ꯇꯥ ꯄꯨꯛꯆꯥꯎ ꯎꯅꯔꯨꯔꯤꯕ ꯅꯪꯒꯤ ꯄꯨꯛꯆꯥꯎ ꯍꯥꯏꯕ ꯃꯕꯨꯛꯅ ꯆꯤꯡꯃꯨꯛ ꯋꯥꯡꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯖꯗ꯭ꯔꯕꯔꯣ ꯏꯕꯦꯝꯃ ꯅꯪꯕꯣ ꯍꯣ ꯇꯥ ꯄꯨꯛꯆꯥꯎꯗꯤ ꯑꯩꯒꯤ ꯁꯦꯜ ꯄꯥꯟꯕꯤꯅꯦ ꯉꯁꯤꯁꯨ ꯑꯩꯒꯤ ꯂꯤꯛ ꯑꯃ ꯄꯤꯔꯛꯑꯦ ꯇꯨ ꯐꯖꯗ꯭ꯔ ꯏꯃꯥ ꯂꯤꯛ ꯑꯕ ꯐꯖꯩꯅꯦ ꯁꯤꯗꯤ ꯏꯃꯥ ꯑꯗꯨꯝ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯛ ꯐꯖꯕ ꯁꯛꯍꯦꯟꯗꯨꯅ ꯀꯝꯗꯧꯕ ꯄꯨꯛꯆꯥꯎꯒ ꯃꯔꯤ ꯂꯩꯅꯩ ꯈꯪꯉꯛꯑꯒꯅ ꯀꯝꯗꯧꯕ ꯇꯥ ꯁꯛꯍꯦꯟꯁꯨ ꯈꯪꯕꯅꯤ ꯑꯩꯅ ꯂꯣꯏ ꯍꯥꯏ ꯃꯥꯅ ꯄꯨꯛꯆꯥꯎꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ
ꯑꯗꯨꯅ ꯊꯦꯝꯃꯒ ꯁꯦꯜ ꯂꯧꯊꯣꯛꯑꯣ ꯍꯥꯏꯌꯦ ꯃꯊꯪ ꯎꯅꯕꯗ ꯁꯦꯜ ꯈꯔ ꯄꯤꯌꯣ ꯍꯥꯏꯈꯤ ꯑꯗꯨꯅ ꯇꯥ ꯁꯛꯍꯦꯟꯒ ꯌꯦꯟꯅꯗꯣꯏꯅꯤ ꯐꯔꯦ ꯅꯈꯣꯏꯅꯕꯨ ꯌꯥꯅꯖꯔꯕꯅꯤ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯏꯆꯥꯁꯤꯗꯤ ꯑꯉꯛꯄꯅꯤ ꯃꯤ ꯃꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯃꯥꯅꯁꯨ ꯍꯦꯟꯅ ꯃꯆꯥꯗ ꯏꯅꯣꯠ ꯍꯥꯞꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯄꯨꯛꯆꯥꯎꯒꯤ ꯃꯌꯥꯝꯕꯁꯤꯡ ꯑꯃ ꯄꯨꯛꯆꯥꯎ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯅ ꯍꯣ ꯄꯨꯛꯆꯥꯎ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯇꯥ ꯊꯣꯏꯕ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯑꯁ ꯏꯕꯣ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯄꯨꯛꯀꯥꯗꯨꯅ ꯆꯤꯡ ꯌꯧꯅ ꯈꯤꯜꯂ ꯂꯩꯔꯤꯗꯨꯅ ꯌꯥꯗꯗꯧꯔꯤꯅꯤ ꯇꯥ ꯊꯣꯏꯕ ꯑꯗꯨ ꯇꯥ ꯊꯣꯏꯕ ꯀꯩ ꯂꯩꯔꯒꯦ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯂꯤꯅꯣ ꯉꯔꯥꯡ ꯊꯣꯡꯕꯅꯤ ꯉꯁꯤꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯑꯝꯇ ꯆꯥꯅꯁꯦ ꯍꯥꯏꯅꯕ ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯅꯕ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯑꯩꯒꯤꯗꯤ ꯌꯥꯏꯌꯦ ꯇꯥ ꯊꯣꯏꯕ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯥꯛꯑꯣꯀꯣ ꯑꯩꯈꯣꯏꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯖ ꯃꯥꯟꯕꯤ ꯁꯛꯍꯦꯟꯒ ꯎꯅꯔꯝꯃꯤ ꯁꯛꯍꯦꯟꯅ ꯍꯣꯏꯒꯤ ꯊꯥꯖ ꯀꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯇꯥ ꯁꯛꯍꯦꯟ ꯁꯨꯝ ꯀꯧꯕꯅꯤꯗ ꯅꯪꯒꯤ ꯄꯨꯛꯆꯥꯎꯗꯨꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯐꯥꯒꯤꯗꯒꯤ ꯑꯃꯨꯛ ꯅꯪꯒꯤ ꯄꯨꯛꯆꯥꯎꯗꯨꯗꯤ ꯂꯩꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯍꯦ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯇꯥ ꯁꯛꯍꯦꯟ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯃꯤ ꯃꯥꯟꯗꯕꯗꯨꯗ ꯀꯝꯗꯧꯅ ꯑꯩ ꯂꯩꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯇꯥ ꯁꯛꯍꯦꯟ ꯂꯩꯔꯤꯕꯁꯤꯗꯤ ꯇꯥ ꯄꯨꯛꯆꯥꯎꯗꯒꯤ ꯂꯧꯊꯣꯔꯛꯄ ꯁꯦꯜꯗꯨꯅ ꯀꯩꯀꯩꯅꯣ ꯇꯨꯡꯒꯤ ꯏꯕꯥꯅꯤ ꯐꯅꯕ ꯊꯕꯛ ꯑꯃ ꯇꯧꯍꯧꯅꯕ ꯍꯣꯠꯅꯁꯤ ꯍꯣꯏ ꯑꯗꯣ ꯁꯦꯜꯗꯤ ꯇꯪꯈꯥꯏꯅꯤꯀꯣ ꯍꯣꯏ ꯃꯤ ꯇꯥ ꯁꯛꯍꯦꯟ ꯑꯗꯣ ꯇꯥ ꯁꯛꯍꯦꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯃꯨꯛ ꯊꯥꯗ ꯂꯩꯔꯝꯃꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯍꯦ ꯍꯦꯔ ꯊꯥꯖ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯒꯤꯗꯤ ꯊꯥꯖꯕ ꯉꯝꯖꯕꯤ ꯊꯥꯖ ꯃꯥꯟꯕꯤ ꯂꯩꯔꯤꯕꯁꯤꯗꯤ ꯇꯥ ꯁꯛꯍꯦꯟꯁꯤꯃ ꯑꯁꯨꯝꯅ ꯁꯛꯍꯦꯟ ꯑꯃꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯖ ꯃꯥꯟꯕꯤ ꯍꯣꯏꯗ ꯑꯉꯥꯡ ꯄꯥꯈꯪ ꯑꯃ ꯂꯥꯛꯂꯝꯃꯤ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯏꯆꯦ ꯊꯥꯖ ꯃꯥꯟꯕꯤ ꯍꯣꯏꯒꯤ ꯑꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯀꯅꯥ ꯍꯪꯕꯅꯣ ꯁꯤꯁꯦ ꯇꯥ ꯄꯨꯛꯆꯥꯎꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯁꯦꯜꯁꯤꯒ ꯀꯩꯅꯣ ꯁꯤꯗꯤ ꯎꯔꯤ ꯅꯍꯥꯟ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯤ ꯊꯥꯔꯛꯇꯨꯅ ꯉꯥ ꯊꯤꯜꯍꯜꯂꯛꯂꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯄꯨꯛꯆꯥꯎ ꯊꯣꯏꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯇꯥ ꯊꯣꯏꯕ ꯍꯩꯃꯥ ꯄꯨꯛꯆꯥꯎ ꯅꯪ ꯂꯥꯛꯑꯕ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯣꯏꯅ ꯁꯤꯗ ꯂꯩꯔꯕꯅꯤ ꯆꯪꯉꯣ ꯅꯪꯁꯨ ꯍꯣꯏ ꯇꯥ ꯊꯣꯏꯕ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯑꯃꯅ ꯁꯥꯃꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯄꯨꯛꯆꯥꯎ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯪꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯑꯃꯗ ꯊꯣꯛꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯊꯣꯛꯏꯗ ꯏꯌꯥꯝꯕ ꯃꯇꯥꯡ ꯆꯥꯅꯗꯕꯒꯤ ꯊꯦꯡꯅꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯑꯗꯨ ꯄꯨꯛꯆꯥꯎ ꯅꯪꯕꯨ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦꯅꯦ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧꯅꯦ ꯅꯕꯨꯛ ꯉꯥꯛꯇ ꯉꯥꯏ ꯅꯨꯄꯤꯒ ꯂꯣꯏꯅ ꯈꯪꯗꯅ ꯆꯦꯟꯈꯤꯕ ꯇꯥꯏ ꯑꯗꯣ ꯅꯪꯕꯨ ꯀꯥꯏꯗꯒꯤ ꯈꯪꯅꯔꯤꯒꯦꯅꯦ ꯄꯨꯛꯆꯥꯎ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁ ꯇꯥ ꯁꯥꯃꯨꯁꯤꯃ ꯏꯀꯥꯏ ꯑꯁꯦꯡꯕ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯂꯗꯤ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯗꯨꯅ ꯑꯁꯣꯏꯕ ꯇꯧꯔꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯅꯔꯝꯂꯕꯁꯨ ꯎꯅꯔꯝꯂꯕꯗꯤ ꯎꯅꯍꯧꯋꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯤꯅꯦꯍꯦ ꯃꯥꯅ ꯇꯧꯕ ꯑꯁꯣꯏꯕ ꯅꯪꯅ ꯈꯪꯗꯕ ꯀꯌꯥꯗꯣ ꯇꯝꯂꯛꯀꯗꯣꯏꯅꯤ ꯇꯥ ꯁꯥꯃꯨꯅ ꯍꯥꯏꯗꯣꯔꯛꯄꯁꯤꯃ ꯑꯩꯕꯨꯗꯤ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯑꯃꯒ ꯈꯪꯅꯕꯅꯤ ꯐꯩꯖꯥꯎꯅ ꯀꯩꯕ ꯊꯥꯖ ꯃꯥꯟꯕꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯨꯛꯆꯥꯎ ꯅꯪꯒꯤ ꯊꯥꯖ ꯃꯥꯟꯕꯤꯗꯨ ꯑꯩ ꯆꯤꯡꯅꯩꯀꯣ ꯀꯩꯅꯣ ꯇꯥ ꯐꯩꯖꯥꯎꯅ ꯍꯥꯏꯗꯨꯕꯣ ꯏꯕꯣ ꯅꯪꯒꯤ ꯊꯥꯖ ꯃꯥꯟꯕꯤꯗꯨ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯃꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖ ꯃꯥꯟꯕꯤꯗꯨꯔꯣ ꯃꯥꯅꯤ ꯇꯧ ꯃꯗꯨꯏ ꯑꯉꯥꯡꯗꯨꯗꯤ ꯃꯣꯏ ꯈꯨꯟꯗꯒꯤ ꯁꯛꯍꯦꯟꯅ ꯑꯃꯒ ꯈꯪꯅꯩꯅ ꯋꯥ ꯂꯥꯎꯔꯕꯅꯤꯀꯣ ꯃꯃꯥꯗꯨꯁꯨ ꯌꯥꯝ ꯉꯝꯕꯅꯤ ꯍꯌꯦꯡꯋꯥꯏ ꯅꯪ ꯋꯥꯖꯍꯧꯁꯅꯤ ꯇꯥ ꯐꯩꯖꯥꯎꯒꯤ ꯋꯥꯐꯝꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯒꯅꯤ ꯃꯁꯤꯗ ꯃꯥꯅ ꯄꯦꯟꯗꯕ ꯃꯥꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯂꯩꯔꯒꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯈꯤꯕꯗ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤꯅ ꯑꯩꯒ ꯂꯣꯏꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯐꯅꯕ ꯈꯔ ꯃꯈꯩ ꯇꯧꯕꯤꯔꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯏꯅꯥꯎꯒꯤ ꯋꯥꯈꯜꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯅ ꯈꯪꯂꯤꯕ ꯊꯥꯖ ꯃꯥꯟꯕꯤꯁꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯨꯅ ꯄꯨꯛꯆꯥꯎꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯉꯁꯤꯁꯨ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯄꯨꯛꯆꯥꯎ ꯎꯅꯔꯝꯃꯤ ꯑꯌꯥ
ngasidi tabak ꯆꯥꯎ ꯅꯣꯏꯅ ꯉꯥꯏꯔꯝꯃꯦꯅ ꯅꯪꯅꯗꯣ ꯉꯥꯏꯅ ꯁꯥꯎꯕꯗꯨꯗ ꯑꯩ ꯅꯣꯏꯅ ꯉꯥꯏꯔꯕꯅꯤ ꯉꯁꯤꯗꯤ ꯅꯪꯅ ꯁꯥꯎꯗꯅꯕ ꯑꯁꯦꯡꯕꯒꯤꯔꯣ ꯌꯥꯝ ꯅꯨꯡꯁꯤ tabak ꯆꯥꯎꯁꯦ ꯑꯗꯣ ꯉꯍꯥꯟꯒꯤ ꯉꯥꯗꯤ ꯌꯥꯝ ꯍꯥꯎꯏꯉꯣ ꯑꯗꯣ ꯁꯦꯜꯗꯨꯗꯤ ꯀꯣꯟꯅꯗꯦ ꯈꯔꯒ ꯄꯤꯔꯝꯃꯣ ꯅꯪꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯄꯤꯗꯕ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯒꯦꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯗꯣ ꯄꯨꯔꯛꯑꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯍꯩꯃ ꯅꯪ ꯅꯤꯃꯦ ꯑꯩꯒꯤ ꯊꯥꯖ ꯃꯥꯟꯕꯤ ꯅꯪꯕꯣ ꯁꯦꯁꯦ ꯁꯤꯅ ꯀꯣꯟꯅꯗ꯭ꯔꯕꯁꯨ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯑꯩꯒꯤ tabak ꯆꯥꯎꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯑꯗꯨ ꯊꯥꯖ ꯃꯥꯟꯕꯤ ꯅꯪ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯇꯧꯔꯛꯀꯅꯨꯀꯣ ꯇꯧꯔꯣꯏꯌꯦ ꯀꯩꯒꯤ ꯇꯧꯗꯣꯏꯅꯣ ꯑꯗꯣ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯄꯥꯕꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯤ ꯑꯩꯁꯦ ꯅꯣꯏꯗ ꯃꯧ ꯑꯣꯏꯍꯜꯂꯒ ꯊꯕꯛ ꯄꯨꯝꯕ ꯑꯩ ꯂꯣꯏ ꯇꯧ ꯍꯥꯏꯔꯣ tabak ꯆꯥꯎ ꯑꯗꯨꯗꯤ ꯇꯜꯂꯤꯍꯦ ꯑꯩ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯦ ꯏꯅꯥꯛꯇꯗ ꯂꯩꯕꯤꯌꯨ ꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯒꯦ ꯃꯤ ꯊꯝꯃ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯕꯨ ꯀꯌꯥꯝ ꯋꯥꯒꯦ ꯍꯧꯖꯤꯛꯇꯤ ꯄꯥꯕꯒ ꯑꯩꯒ ꯈꯛ ꯑꯣꯏꯕꯒꯤ ꯄꯥꯕꯅ ꯉꯝꯅꯕ ꯇꯧꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯉꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯌꯥꯔꯕ꯭ꯔꯣ ꯍꯥ ꯌꯥꯈꯤꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯑꯗꯣ ꯍꯜꯂꯁꯦ tabak ꯆꯥꯎ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯅꯪꯁꯨ ꯍꯜꯂꯣ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ ꯍꯣꯏ tabak ꯆꯥꯎ ꯊꯥꯖ ꯃꯥꯟꯕꯤ ꯄꯨꯛꯆꯥꯎ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊ ꯆꯦꯞꯊ ꯇꯧꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯂꯝꯃꯤ ꯄꯨꯛꯆꯥꯎ ꯎꯗ꯭ꯔꯦ ꯈꯪꯂꯕꯗ ꯊꯥꯖ ꯃꯥꯟꯕꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯆꯪꯉꯛꯑꯝꯃꯤ ꯁꯛꯍꯦꯟ ꯆꯠꯈ꯭ꯔꯕꯣ ꯅꯪꯒꯤ ꯄꯨꯛꯆꯥꯎꯗꯣ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯆꯠꯈꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯦ ꯁꯦꯜꯕꯨ ꯀꯌꯥ ꯄꯤꯔꯝꯒꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏꯅꯤꯀꯣ ꯁꯦ ꯇꯪꯈꯥꯏ ꯑꯃ ꯅꯪꯒꯤ ꯁꯤꯒꯤ ꯇꯪꯈꯥꯏꯁꯤꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯣꯏꯔꯣ ꯑꯣꯏꯔꯣ ꯏꯇꯨ ꯁꯛ ꯐꯖꯕꯤ ꯑꯃ ꯀꯣꯏꯔꯨꯗꯅ ꯋꯥꯗꯅ ꯁꯦꯜ ꯐꯪꯉꯤ ꯑꯗꯣ ꯐꯥꯒꯤꯗꯒꯤ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯤ ꯃꯥꯟꯗꯕ ꯅꯣꯏꯒꯤ ꯄꯨꯛꯆꯥꯎꯁꯤꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯏꯁ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯣ ꯑꯩꯕꯣ ꯑꯗꯣ ꯄꯨꯛꯆꯥꯎꯅ ꯑꯩꯕꯨ ꯆꯦꯜꯂꯁꯦ ꯍꯥꯏꯔꯛꯏꯕ ꯑꯗꯨꯗ ꯑꯩꯅ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯊꯤꯔꯣ ꯑꯊꯨꯕꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕ ꯀꯩꯝꯇ ꯈꯟꯅꯨꯁꯤ ꯑꯩꯁꯨ ꯑꯊꯨꯕꯗ ꯍꯣꯠꯅꯔꯒꯦ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯄꯨꯛꯆꯥꯎꯅ ꯑꯁ ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯤ ꯄꯥꯕ ꯀꯣꯛꯇꯥꯡ ꯆꯠꯂꯨꯗ ꯉꯁꯤ ꯈꯛꯇꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯩꯅꯗ ꯊꯣꯡꯂꯒ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯅꯪ ꯑꯃꯨꯛ ꯊꯣꯡꯂꯣ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯄꯥꯕ ꯅꯪꯕꯨ ꯇꯣꯛꯑꯁꯤ ꯆꯥꯛꯀ ꯆꯥꯔꯔꯣꯏꯁꯤ ꯆꯥꯛꯄꯨ ꯀꯅꯥ ꯆꯥꯅꯒꯦ ꯍꯣ ꯊꯤꯕꯣꯡ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯅꯤꯡꯗ꯭ꯔꯕꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ ꯌꯨꯝꯁꯦ ꯃꯤ ꯋꯥꯠꯂꯦ ꯈꯪꯂꯕꯗꯤ ꯅꯁꯥꯅ ꯈꯪꯅ ꯋꯥꯠꯂꯤꯕ ꯃꯤꯗꯣ ꯄꯨꯁꯤꯜꯂꯛꯑꯣꯗꯅ ꯍꯥ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯤꯕ꯭ꯔꯣ ꯍꯅꯨꯕ ꯑꯩꯅ ꯊꯣꯡꯂꯒ ꯆꯥꯔꯤꯗꯣ ꯍꯥ ꯐꯥꯝ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯈꯜꯂꯨ ꯌꯥꯝ ꯊꯨꯅ ꯈꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁ ꯄꯦꯜꯂꯤꯍꯦ ꯌꯥꯔꯦ ꯑꯩ ꯐꯥꯝ ꯑꯣꯏꯅ ꯆꯠꯆꯔꯒꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯐꯥꯝ ꯁꯦꯟꯅꯅꯕ ꯃꯤ ꯊꯝꯁꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯍꯩ ꯀꯇꯟ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯍꯦ ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯪꯕꯨ ꯀꯝꯗꯧꯅ ꯂꯩꯍꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯅꯕꯨꯛ ꯑꯀꯪꯕ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯇꯨ ꯅꯆꯥ ꯂꯩꯔꯀꯥꯟꯗ ꯀꯔꯤ ꯄꯤꯖꯔꯒ ꯊꯥꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯅ ꯅꯣꯏꯔꯤꯁꯦ ꯄꯥꯕꯅ ꯅꯣꯏꯍꯟꯕꯅꯤ ꯅꯣꯏꯍꯟꯕ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯁꯨꯅ ꯃꯧ ꯊꯥꯛꯄꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛ ꯄꯥꯕꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯃꯌꯥꯝꯁꯤꯅ ꯊꯥꯛꯀꯗꯣꯏꯅꯤ ꯁꯨꯗꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯑꯒ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯕ ꯉꯝꯒꯗꯧꯔꯤꯒꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯄꯨꯀꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯨ ꯅꯣꯝꯒꯗꯕꯅꯤ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯤꯕ ꯁꯨꯕ ꯇꯜꯂꯒ ꯂꯥꯏꯔ ꯇꯥꯜꯂꯤ ꯍꯥꯏꯕꯗꯣ ꯀꯥꯎꯗꯕ ꯐꯩ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯥꯃꯨ ꯃꯥꯟꯕꯧ ꯆꯠꯂꯨ 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 ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯉꯥꯗꯣ ꯂꯣꯏꯅ ꯁꯤꯕ ꯇꯥꯏ ꯊꯨꯝ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯁꯦꯡꯅ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯝꯃꯨꯀꯣ ꯍꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯄꯥꯕꯅ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯨꯝꯃꯦ ꯆꯨꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯣꯏꯅ ꯆꯨꯝꯃꯦ ꯑꯩꯅ ꯁꯥꯃꯨ ꯃꯥꯜꯂꯤꯁꯤꯁꯨ ꯄꯥꯕꯅ ꯃꯥꯜꯍꯟꯕꯅꯤ ꯁꯦꯡꯉꯣꯏ ꯑꯝꯇ ꯐꯝ ꯂꯩꯊꯣꯛꯀꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯀꯥꯟꯗ ꯍꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯛꯆꯥꯎ ꯆꯠꯈꯤꯔꯝꯃꯤ ꯏꯁ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯕꯗꯅꯥꯝꯒ ꯑꯃꯨꯛ ꯄꯤꯁꯤꯜꯂꯛꯏ ꯃꯥꯅ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯒ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯤ ꯋꯥꯔꯛꯄ ꯉꯝꯖꯗ꯭ꯔꯒ ꯃꯥꯅ ꯁꯣꯝꯗꯅ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯃꯃꯥ ꯃꯦꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯀꯗꯣꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯣ ꯀꯩꯅꯣ ꯏꯃꯥ ꯊꯣꯡꯗ ꯊꯣꯛꯇ꯭ꯔꯗꯤ ꯀꯥꯏꯗ ꯊꯣꯛꯇꯣꯏꯅꯣ ꯀꯥꯡꯈꯗꯩ ꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯍꯦ ꯃꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯅꯪꯕꯨ ꯄꯨꯛꯆꯥꯎꯗꯨꯗ ꯂꯩꯒꯗꯣꯏꯔꯥ
नत्रगा सक फजब नंगी सकेंद लेगदोइरा हाइबनी खैनो इमा नंग मुंगावरबो ता सकेंद लेतना अइबो कनादा लेतोइनो ता पुकचाउदी अइगे अवात अपा कयादा मतेंग पांगी कानब फंगेना थंबनी कइनो असुमना मतम खरा हौजिनख्री थाजमानबी मागी वखलसु अयाबिनी लैसु लैरोइदबा थमोइनसु खैदादबा पुकचाउबु नुंसीबा सादुना मागी अपांबा खुदिंग तौहंदुना संसार अमदनी लैरिबा पुकचाउ मादी माना थमोइ सेंगना नुंसीबा ओइबना थाजमानबी मागी अपांबा खुदिंग थुंगहन्नबा मतम लैबा खिबिकता होटनरमी पुकचाउ इपंग पंगजै थमोइ सेंगबा ओइबना थाजमानबी माना तौरिबा अरोनबदी पुकचाउ माना खंगलमदे अदुगा थाजमानबीगी मरमदा मीना हाइरबसु पुकचाउना थाजबा ngamlamde asumna asum matamdi khamba yada haukhirami nongmagi numit amadani hanagi matawgo pukchaw amadi thasaman bi unarami thasaman be ngasidi wamda haigedana keiwan ta pukchaw ngasida ge khoide salasi punchi sigi oida aigi da maglengdana leibiro haibabu thasaman be nangna kai khalibano ha ta pukchaw ngasidi yarui hana hainaba sunate ado ai wakal khanjakige matam khara hoi hoi mathang monabada nangi aripa phireb amadi ai khangba pami thasaman be hoi hairake ba ado tapukcha sel ga yaurak yaure adi kita piramu ba se ayaw ba khara sel ho ngasi gi dai halage ko hoi tapukcha pukchaw chakhrabada thasaman bi khara pakhalap tawna khon ge angang ama tawduna sakhen bu kokthoklambe kaidorge thasaman be ta sakhen ibani chela singasi ta pukchaw na sela se hairamini adubudi ai matam khara khalakhi ga haiki ba hauji ibani yum palaga kamai tawdoino se thoklambi su leiba nate thokpa lakjani nang aise pukchaw de leikhi ba pabra hoise ai shunu pani ki ngamna ba tawra loi asumna thasaman bi amadi sakhen chen khirami somdana pukchaw thasaman bi magi pawo sitabada thajadaba amadi पेनब पुंब पुंचिलमी फैजाउना अइना हाइड्रो नंगोंदा हानना मदुदा नंगना थाजदब इवा लौबिदब नत्रो कमाइन थाजदोइ अतुक चमजबि मानो सिगुम तौरमने हाइबा अइना खंब्रो मादी मराइबक्ता सुथेते अइदी नंगोंदा नुक्सिबा सासिनबनी कयादा थाजरुरिबा अइना अदुगा अइगी थाजब पुंब हातुना चटख्रे मादे लयुको नंगदि नुंगाइना हो थाजमान बि ngasidagi ta pukchaw sel kita piu hairre ko ho pukchaw aigi laibakta tambiramtre taning deda adugi sarupudi phari haina khando pukche leptabi magombi ama nangi oina phangauda base nangi laibak phabani sel di khara tingamani ne kari haigadabana khangre ta phaijaw aina nungsiduna pibane sel dudi hoise asing mana piga pullubagi mahini khando apangbigi maral asing mana chai haiduni natro यारे ता भाईजा मागे पांबा अनिंगबदो तौजख्रसन कैसु खनुसी इनावगिसु नंगा जाना जबे मसोइदना लाकनी थाजब थमद्रेदा पुंचिदा थाजदब कोमदा nga leibani kawganu ka hena khanjinganu ko adugi sarupokto khara kamthana bhonasi hodaba lebiyadi masu mana nungai ni khana chakhibududa nungai na leibo ijasan nangsu nungai na leina bhonagadabani mikup asidagi oikhre pukjaw thajaba mangba haidu sige khalabasu siba ngamda kandi kanba chani nungsigi mayai se pukjaw ahingi matamni tumthabasu yaramde matong wakhalda kaigino aina nangbu aduk thazaruba karigino aina ningamdabagi thongjinda karigi lepke khaluribano thengne punchige khongchatti awaba kaya adubu awaba kaya gi manungda nangi oiba awaba asesu tadana wahal nungai ni khana chakkhrabi nangde nungai ai phana panbo oyuko asumna pukchaw wakhal nungai ta matamdi khamba yada hokhirami thazaman bi amadi sakhensu imong manung yana duna luhungkhirami matamnadi kanabo ngai dabana pukchaw su hana dawna tawkhidre mapaga onchen duna mari yetnaba awai akum tawbu pumba tawkhidre chaba amadi sajensu changnaina tawbana hana dawna mabuk kangba su kangkhidre asumna matamadi khamba yadaban haukhibana chayol khara haukhri nongmagi numit amadani thazaman bi mapamda laami ima hoi ma tadro naja thazaman bila iye thazaman bidi ming khakta ngai
ꯁꯛꯇꯤ ꯊꯥꯁꯤ ꯃꯥꯜꯂꯦ ꯃꯦꯝꯃꯅ ꯍꯩ ꯀꯔꯤꯅꯣ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥ ꯕꯦꯝꯃ ꯅꯪ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯀꯤꯔꯕꯅꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ ꯅꯪ ꯑꯣꯏꯔꯕꯣꯏꯗ ꯅꯤꯡꯉꯤ ꯏꯁ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯏꯃꯥꯒꯤꯁꯤꯗꯤ ꯅꯆꯥ ꯑꯩꯕꯨ ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯅꯤꯅꯦ ꯐꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣꯏ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯃꯤ ꯏꯃꯥꯒꯤ ꯊꯥꯖꯃꯥꯟꯕꯤ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯁꯤꯅꯤꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯣꯏ ꯋꯥꯔꯀꯥꯟꯗꯅ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕ ꯂꯩꯁꯥꯔꯤꯀꯥꯟꯗ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯕꯤꯒꯦ ꯃꯆꯥꯒꯤ ꯑꯄꯪꯕ ꯋꯥꯈꯜꯕꯨ ꯊꯦꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯐꯕꯅ ꯁꯤꯅꯤ ꯐꯠꯇꯕꯅ ꯁꯤꯅꯤ ꯍꯥꯏꯕꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯁꯦ ꯂꯝꯕꯣꯏꯕꯗ ꯁꯝꯆꯦꯠ ꯂꯥꯟꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯅꯤ ꯐꯔꯦ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯈꯟꯖꯔꯒꯦ ꯑꯩꯅ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯩꯅ ꯐꯪꯖꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯆꯠꯈꯤꯔꯝꯃꯤ ꯃꯦꯝꯃ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯝꯂꯒ ꯃꯆꯥ ꯃꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯃꯆꯥꯅ ꯋꯥꯔꯤꯕ ꯑꯁꯤ ꯋꯥꯔꯝꯂꯣꯏ ꯃꯃꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯦꯝꯃ ꯃꯥꯗꯤ ꯃꯃꯥꯗ ꯑꯃꯅꯤ ꯃꯆꯥ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯁꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯄꯥꯝꯕꯅꯤ ꯃꯅꯤꯡ ꯇꯧꯖꯧ ꯍꯥꯏꯅ ꯊꯥꯗꯣꯛꯑꯝꯃꯤ ꯃꯆꯥꯅ ꯃꯤꯒꯤ ꯃꯆꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯦꯝꯃꯗꯤ ꯃꯆꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯉꯛꯄꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯦꯝꯃꯒꯨꯝꯕ ꯃꯃꯥ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯅꯨꯄꯤ ꯂꯧꯕꯗ ꯃꯃꯥ ꯌꯦꯡꯉꯣ ꯍꯥꯏꯅꯔꯤꯕꯁꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯃꯆꯥ ꯃꯁꯨ ꯋꯥꯏ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯁꯣꯝꯗꯅ ꯄꯨꯛꯆꯥꯎꯅ ꯕꯥꯕꯥ ꯉꯥꯁꯤꯁꯨ ꯃꯄꯨ ꯃꯔꯩ ꯐꯥꯔꯦ ꯀꯝꯗꯧꯅꯤ ꯐꯥꯗꯣꯛꯅꯕ ꯇꯧꯔꯁꯤꯔ ꯏꯄꯥꯗꯤ ꯏꯆꯥꯅ ꯁꯤꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯅ ꯌꯥꯔꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯏꯄꯥꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯍꯔꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯗꯣ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕ ꯅꯨꯄꯤꯗ ꯍꯥꯏꯂꯩꯍꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯑꯩꯅ ꯊꯣꯡꯂꯁꯤꯗꯤ ꯑꯗꯨꯅ ꯌꯥꯔꯦ ꯅꯨꯄꯤ ꯇꯣꯛꯂꯁꯤ ꯅꯨꯄꯤꯒ ꯑꯃ ꯊꯥꯖꯗ꯭ꯔꯤ ꯑꯩ ꯃꯗꯨꯅ ꯌꯥꯔꯣꯏꯅꯦꯍꯦ ꯊꯥꯖꯕ ꯑꯃꯨꯛ ꯃꯥꯡꯂꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯕꯗꯤ ꯀꯔꯝꯅ ꯌꯥꯒꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯏꯄꯥꯁꯤ ꯏꯃꯧ ꯄꯥꯝꯂꯕꯅꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯇꯤꯟꯅꯗꯕ ꯅꯪꯗꯤ ꯅꯌꯥꯝꯕꯁꯤꯡꯒ ꯇꯥꯟꯅꯔꯣ ꯐꯪꯗ꯭ꯔꯒ ꯏꯄꯥꯅ ꯄꯥꯝꯕ ꯃꯧ ꯍꯥꯏꯅꯔꯨꯒꯦ ꯁꯣꯝꯗꯅ ꯁꯛꯍꯦꯟ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯊꯤꯔꯗꯤ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ꯭ꯔꯣ ꯌꯨꯝꯕꯥꯜꯂꯣꯟ ꯈꯪꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯊꯤꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯁꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯅꯨꯄꯤꯗꯩ ꯅꯤꯔ ꯆꯥ ꯅꯤꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯅꯤꯗꯕ ꯅꯣꯏꯅ ꯈꯪꯉꯣꯏ ꯑꯩ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯅꯋꯥ ꯁꯛ ꯐꯖꯕ ꯁꯒꯦꯟꯅ ꯂꯩ ꯑꯣ ꯑꯩꯒꯤ ꯊꯥꯖ ꯃꯥꯟꯗ꯭ꯔꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯍꯣ ꯀꯔꯤꯅꯣ ꯇꯧꯔꯛꯏꯁꯤꯅ ꯑꯃꯨꯛ ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ ꯀꯗꯥꯏ ꯁꯦꯜ ꯈꯔ ꯄꯤꯔꯣ ꯁꯦꯜ ꯇꯥꯜꯂꯨꯒꯦ ꯖꯨꯋꯥꯔ ꯁꯥꯟꯅꯔꯒ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕꯅ ꯑꯩ ꯃꯁꯨꯝꯗꯨꯅ ꯆꯥꯕ ꯈꯛꯇꯅꯤ ꯀꯅꯥꯗꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ ꯅꯪꯒꯤꯗꯤ ꯃꯤ ꯋꯥꯗꯗꯥꯏꯅꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯂꯨꯐꯝ ꯌꯥꯝ ꯂꯩꯈꯤꯕꯗꯥꯏꯅꯦ ꯂꯧꯔꯨꯁꯣꯗꯅ ꯍꯥ ꯑꯩꯒꯤꯗꯤ ꯖꯨꯋꯥꯔ ꯁꯥꯟꯅꯅꯕ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯃꯇꯝꯗꯨꯗ ꯐꯪꯉꯛꯄ ꯁꯦꯜꯗꯣ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯈꯤꯕ꯭ꯔꯣ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯐꯨꯔꯝꯃꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯁꯛꯍꯦꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯗꯦ ꯃꯃꯥ ꯃꯄꯥꯁꯨ ꯅꯤꯅꯣꯝꯅꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯅꯣꯡꯃꯒꯤ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯊꯥꯖꯃꯥꯟꯕꯤ ꯅꯨꯡꯁꯤꯖꯕ ꯈꯣꯏꯗꯥꯖꯕ ꯃꯥꯒꯤ ꯃꯀꯥꯗ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯑꯋꯥꯕꯗꯅ ꯃꯁꯔꯨꯛ ꯑꯣꯏꯔꯝꯃꯤ ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯨꯕꯒꯤ ꯏꯁꯣꯔꯅ ꯄꯤꯔꯛꯂꯤꯕ ꯗꯟꯗꯤꯔ ꯍꯥꯏꯅꯁꯨ ꯃꯊꯟꯇ ꯈꯟꯖꯩ ꯍꯤꯡꯅꯕꯒꯤꯗꯃꯛ ꯊꯥꯖꯃꯥꯟꯕꯤ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯐꯩꯖꯥꯎꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯅꯣꯏ ꯄꯥꯕꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯌꯨ ꯅꯣꯏꯅ ꯉꯝꯗ꯭ꯔꯒꯅ ꯃꯥ ꯊꯤꯔꯒꯦ ꯁꯤꯅꯤ ꯍꯥꯏꯔꯛꯏꯁꯦ ꯀꯝꯗꯧꯕꯅꯣ ꯅꯣꯏ ꯄꯥꯕꯒꯤ ꯑꯄꯥꯝꯕ ꯊꯤꯍꯜꯂꯁꯤꯔꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄ ꯍꯟꯅ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯄꯥꯕꯒꯤ ꯑꯄꯥꯝꯕ ꯃꯈꯨꯠ ꯆꯥꯕ ꯃꯃꯧ ꯑꯣꯏꯅ ꯊꯤꯖꯔꯁꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯇꯥ ꯐꯩꯖꯥꯎ ꯐꯔꯦꯗ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯑꯗꯣ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯩ ꯄꯥꯎꯅꯣ ꯇꯥ ꯐꯩꯖꯥꯎ
ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦꯅꯦ ꯁꯛꯍꯦꯟꯗꯨꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯁꯦꯜ ꯄꯤꯗꯅ ꯌꯥꯝ ꯉꯥꯡꯅꯩ ꯍꯥꯏꯅꯦ ꯌꯨꯝꯗ ꯊꯥꯖꯃꯥꯟꯕꯤꯅ ꯂꯣꯏ ꯄꯨꯔꯤ ꯃꯥꯜꯂꯦ ꯀꯩꯊꯦꯜꯗꯨꯏ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯁꯦꯜ ꯂꯧꯊꯣꯛ ꯅꯨꯡꯉꯥꯏ ꯂꯩꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯗꯣ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯈꯤꯕꯒꯤ ꯃꯍꯩꯅꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯌꯦꯡꯕꯕꯨ ꯍꯩꯔꯗꯤ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅꯁꯨ ꯍꯥꯏꯕꯤꯒꯅꯨꯗ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯂꯥꯟꯗꯕ ꯉꯝꯗꯕꯕꯨ ꯀꯅꯥ ꯂꯩꯒꯦ ꯑꯩꯗꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯕꯗꯨ ꯄꯥꯝꯃꯤ ꯄꯨꯛꯆꯥꯎ ꯅꯪꯒꯤ ꯊꯃꯣꯏꯁꯤꯁꯨ ꯑꯉꯛꯄꯅꯤꯍꯦ ꯌꯥꯏ ꯑꯗꯨꯕꯨꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝ ꯃꯥꯟꯅꯗꯕꯒꯨꯝ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅꯤ ꯏꯅꯥꯎꯒꯤ ꯊꯃꯣꯏꯗꯤ ꯑꯉꯛꯄꯅꯤ ꯏꯅꯥꯎꯗꯤ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯁꯅꯨ ꯑꯗꯣ ꯅꯣꯏ ꯄꯥꯕꯗ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯄꯥꯕꯒꯤ ꯑꯄꯥꯝꯕ ꯇꯧꯔꯣ ꯍꯥꯏꯗꯅ ꯍꯣꯏꯗꯥ ꯄꯨꯛꯆꯥꯎ ꯑꯁꯨꯝꯅ ꯄꯨꯛꯆꯥꯎ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯍꯟꯅ ꯌꯦꯡꯉꯝꯗꯦ ꯃꯄꯥꯅ ꯍꯥꯏꯃꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯅ ꯄꯥꯝꯖꯕ ꯃꯈꯨꯠ ꯆꯥꯕ ꯃꯃꯧ ꯑꯃ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯅꯔꯝꯃꯤ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯦꯡꯕꯤ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯂꯦꯡꯕꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯀꯨꯗ ꯆꯥ ꯄꯤꯔꯝꯃꯤ ꯕꯥꯕꯥ ꯁꯦ ꯆꯥꯁꯤꯗ ꯂꯩꯖꯔꯤ ꯁꯦ ꯁꯤꯗ ꯍꯦꯛꯇ ꯊꯅꯝ ꯍꯣꯏ ꯕꯥꯕꯥ ꯑꯗꯣ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯁꯤꯒꯦ ꯏꯄꯥꯗꯤ ꯎꯗꯤ ꯁꯛꯇ꯭ꯔꯤꯛ ꯁꯪꯕꯗꯣ ꯆꯥꯅꯤꯡꯉꯤꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯍꯣꯏ ꯕꯥꯕꯥ ꯅꯃꯧ ꯊꯣꯡꯖꯒꯦ ꯑꯗꯣ ꯕꯥꯕꯥ ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯆꯔꯨꯒꯦ ꯌꯥꯒꯗ꯭ꯔꯥ ꯑꯋꯥꯠ ꯑꯄꯥ ꯈꯤꯇ ꯂꯩꯖꯔꯨꯒꯦ ꯑꯗꯨꯒ ꯅꯃꯧꯒꯤ ꯂꯪꯁꯨ ꯈꯔ ꯌꯦꯡꯖꯔꯒꯦ ꯆꯠꯂꯨ ꯏꯕꯨꯡꯉꯣꯒ ꯍꯦꯛ ꯆꯠꯃꯤꯟꯅꯧꯁꯨ ꯍꯣꯏ ꯕꯥꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯡꯕꯤ ꯆꯥꯛꯁꯪꯗ ꯆꯪꯉꯛꯑꯝꯃꯤ ꯂꯦꯡꯕꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯄ ꯇꯧꯔꯝꯗꯦ ꯄꯨꯛꯆꯥꯎ ꯃꯥꯁꯨ ꯍꯧꯒꯠꯂꯗꯨꯅ ꯆꯥꯛꯁꯪꯗ ꯂꯩꯔꯝꯃꯤ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯊꯣꯡꯂꯅꯤꯌꯦ ꯑꯗꯨꯗ ꯄꯨꯛꯆꯥꯎ ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯊꯣꯛꯂꯨꯁꯤ ꯍꯣꯏ ꯊꯣꯛꯂꯨꯁꯤ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯩ ꯐꯥꯝ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎ ꯐꯥꯝ ꯇꯝꯅ ꯆꯠꯈꯤ ꯂꯦꯡꯕꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯀꯨꯕꯨ ꯆꯥꯛ ꯄꯤꯖꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯛꯆꯥꯎ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯆꯥꯔꯝꯃꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯂꯦꯡꯕꯤ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯊꯥ ꯄꯨꯛꯆꯥꯎ ꯑꯩꯒꯤ ꯂꯪꯁꯦ ꯍꯥꯟꯅ ꯂꯩꯊꯣꯛꯎꯔꯁꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯃꯨꯛ ꯂꯩꯅꯕꯀꯣ ꯍꯣꯏ ꯅꯪꯒꯤ ꯂꯪꯗꯣ ꯍꯥꯟꯅ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯂꯦꯡꯕꯤ ꯂꯪ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯊꯪ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕ ꯃꯇꯨꯡ ꯑꯦꯟꯁꯥꯡ ꯌꯣꯜꯂꯤꯕ ꯅꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯂꯦꯡꯕꯤꯅ ꯏꯅꯥꯎ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦꯀꯣ ꯊꯥꯖꯃꯥꯟꯕꯤꯅ ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯦ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯄꯨꯛꯆꯥꯎ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯁꯦ ꯃꯔꯣꯏꯁꯤꯡꯁꯦ ꯁꯨꯅꯕ ꯍꯥꯞꯄꯨ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯃ ꯈꯔ ꯍꯥꯞꯄꯨ ꯁꯤꯒꯤ ꯃꯥꯏꯔꯦꯟꯁꯤꯃꯒ ꯂꯧꯔꯒꯦ ꯍꯣꯏ ꯂꯧꯔꯣ ꯏꯆꯦ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯂꯨꯄꯥ 3.5 ꯄꯤꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯎꯔꯤ ꯄꯨꯛꯆꯥꯎꯅ ꯍꯥꯟꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯊꯥꯖꯃꯥꯟꯕꯤ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯋꯥꯗꯤ ꯍꯥꯏꯕꯗꯤ ꯉꯝꯗ ꯇꯔꯨꯕꯤ ꯃꯤꯁꯅꯥ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤ ꯅꯐꯝꯗ ꯂꯥꯜꯂꯨꯕꯅ ꯉꯁꯤꯗꯤ ꯇꯧꯖꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯂꯦ ꯍꯥꯏꯅ ꯄꯨꯛꯆꯥꯎ ꯃꯥꯁꯨ ꯀꯣꯏꯗꯅ ꯊꯥꯖꯃꯥꯟꯕꯤꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ ꯆꯜ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯐꯔꯦ ꯏꯆꯜꯒꯤ ꯑꯄꯥꯝꯕ ꯃꯥꯏꯀꯩꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯅꯥꯗ ꯌꯦꯛꯇꯕ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯣꯏꯌꯨꯀꯣ ꯃꯇꯝ ꯑꯃꯗ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯈꯤꯕꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯒꯨꯟ ꯂꯩꯍꯟꯈꯤꯗꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯉꯁꯤꯗꯤ ꯐꯔꯥ ꯑꯃ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯃꯒꯨꯟ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯈꯪꯂꯛꯈꯤ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯏꯆꯜꯗ ꯄꯤꯕ ꯈꯨꯗꯣꯜ ꯏꯆꯜꯒꯤ ꯂꯨꯍꯣꯡꯕꯗ ꯅꯕꯨꯡꯅ ꯏꯆꯜꯒꯤ ꯀꯔꯤꯁꯨ ꯈꯨꯗꯣꯜ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯗꯨꯒꯤꯗꯃꯛ ꯅꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯂꯦꯡꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ ꯊꯥꯖꯃꯥꯟꯕꯤ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯅ ꯄꯨꯛꯆꯥꯎꯒꯤ ꯑꯍꯣꯡꯕꯇꯅ ꯊꯜꯂꯕ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯐꯤꯕꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗ꯭ꯔꯕ ꯋꯥꯍꯩꯗꯨ ꯇꯞꯅ ꯁꯣꯜꯂꯤ ꯄꯨꯛꯆꯥꯎ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯖꯔꯤꯕꯁꯤ ꯅꯪꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯋꯥꯖꯔꯤꯕꯁꯤ ꯃꯤꯒꯤ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯟꯕ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯤ ꯉꯁꯤꯗꯤ ꯑꯁꯨꯛ ꯐꯕ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕꯅꯤ ꯏꯈꯨꯠꯇ ꯇꯥꯕ ꯃꯅꯤꯕꯨ ꯀꯣꯔꯤꯅꯤ ꯍꯥꯏꯅ ꯂꯪꯊꯣꯛꯂꯨꯕ ꯑꯩꯃꯨꯛ ꯄꯪꯕꯤꯁꯦ
ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯃꯣꯏꯀꯣ? ꯄꯨꯛꯆꯧ ꯃꯥꯒꯤ ꯋꯥꯔꯤ ꯂꯦꯝꯕꯤ ꯃꯥꯅꯁꯨ ꯈꯪꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯨꯛꯆꯧ ꯃꯥꯒꯤ ꯏꯃꯨꯡꯗꯤ ꯋꯥꯇꯄꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯦꯝꯕꯤ ꯃꯥꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯄꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯈꯛꯀꯤ ꯑꯔꯦꯞꯄ ꯋꯥꯈꯜ ꯂꯩꯇꯕ ꯊꯥꯖꯃꯥꯟꯕꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯇꯥꯗꯨꯅ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯂꯥꯟꯊꯦꯡ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯍꯤꯡꯈꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯈꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯃꯤꯈꯥꯄꯣꯟꯗ ꯏꯔꯣꯡꯗꯣꯝ ꯂꯦꯞꯆꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫